ꯃꯌꯥꯝꯕ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯨꯈ꯭ꯔꯥꯕꯤꯅ ꯀꯨꯝꯕ ꯌꯥꯗꯕ ꯏꯁꯤꯡ ꯏꯄꯥꯛ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯑꯆꯧꯕ ꯄꯥꯠ ꯑꯃꯗꯅꯤ ꯂꯣꯡꯈꯣꯟꯕꯤ ꯅꯨꯄꯤ ꯑꯍꯨꯝ ꯉꯥ ꯐꯥꯔꯤꯕꯗꯣ꯫ ꯃꯦꯝꯇꯣꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯂꯣꯡ ꯈꯣꯟꯅ ꯈꯣꯟꯅ "ꯏꯆꯦ ꯂꯩꯃ, ꯑꯁꯣꯝꯗꯗꯤ ꯆꯪꯉꯣꯏꯁꯤꯀꯣ ꯀꯤ, ꯑꯔꯥꯡꯕꯤ ꯂꯩ ꯍꯥꯏꯕꯅꯤ"꯫ ꯂꯩꯃꯅ "ꯀꯩꯅꯣ ꯑꯔꯥꯡꯕꯤ ꯍꯥꯏꯗꯤ ꯃꯦꯝꯇꯣꯟ"꯫ "ꯑꯔꯥꯡꯕꯤ ꯍꯥꯏꯕꯗꯤ ꯃꯃꯩ ꯁꯥꯡꯕꯗꯣ, ꯃꯤ ꯎꯝꯕꯗꯣ"꯫ ꯂꯩꯃꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯂꯩꯃꯅ ꯃꯦꯝꯇꯣꯟꯗ "ꯇꯧꯍꯩꯗꯦꯅꯦ ꯃꯦꯝꯇꯣꯟ"꯫ "ꯑꯩ ꯀꯥꯈꯠꯂꯝꯂꯒꯦ꯫ ꯏꯆꯦ ꯂꯤꯛꯂꯥ, ꯑꯩ ꯀꯥꯈꯠꯂꯒꯦ, ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ"꯫ ꯃꯦꯝꯇꯣꯟꯅ "ꯀꯩꯅꯣꯗ ꯏꯆꯦ, ꯐꯥꯒꯤ ꯇꯧꯕꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯣ"꯫ ꯂꯤꯛꯂꯥꯅ ꯃꯦꯝꯇꯣꯟꯗ "ꯃꯦꯝꯇꯣꯟ, ꯂꯣꯡꯗꯣ ꯅꯪ ꯅꯇꯣꯝꯇ ꯍꯦꯛ ꯈꯣꯜꯍꯧꯔꯣ. ꯐꯥꯒꯤ ꯇꯧꯕꯗ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯏꯕꯦꯝꯃ"꯫ ꯂꯩꯃꯒ ꯂꯤꯛꯂꯥꯒꯗꯨ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯦꯝꯇꯣꯟꯗꯨ ꯃꯇꯣꯝꯇ ꯄꯥꯠ ꯑꯗꯨꯗ ꯁꯥꯎꯔꯒ ꯂꯣꯡꯗꯨ ꯈꯣꯜꯂꯤ꯫ "ꯁꯤꯗ ꯀꯔꯤꯕꯨ ꯂꯩꯗꯅ ꯀꯤꯗꯣꯏꯅꯣ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯡꯃꯇ ꯀꯔꯤ ꯊꯦꯡꯅꯔꯒꯦ ꯄꯥꯠꯁꯤꯗ"꯫ ꯂꯩꯃꯒ ꯂꯤꯛꯂꯥꯒꯗꯨ ꯄꯥꯠꯄꯥꯟꯗ ꯐꯝꯂꯒ ꯃꯦꯝꯇꯣꯟꯅ ꯂꯣꯡ ꯈꯣꯜꯂꯤꯕꯗꯨ ꯌꯦꯡꯂꯤ꯫ ꯂꯩꯃꯅ ꯂꯤꯛꯂꯥꯗ "ꯏꯆꯦ, ꯀꯨꯝꯃꯁꯤꯔ ꯑꯃꯨꯛ, ꯉꯥꯁꯨ ꯑꯃꯠꯇ ꯐꯥꯗ꯭ꯔꯤ. ꯆꯦꯡꯐꯨꯗꯣ ꯆꯦꯡ ꯑꯃꯠꯇ ꯌꯥꯍꯧꯗ꯭ꯔꯦ. ꯑꯩꯉꯣꯟꯗꯒꯤ ꯄꯨꯔꯨꯗꯅ ꯆꯦꯡꯗꯣ ꯏꯕꯦꯝꯃ. ꯏꯆꯦꯒꯤ ꯍꯥꯟꯅꯒꯤꯗꯣ ꯁꯤꯡꯈꯤꯒꯦ ꯏꯆꯦ. ꯑꯩ ꯃꯤ ꯂꯥꯏ ꯀꯤꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ. ꯀꯨꯝꯃꯁꯤ ꯏꯆꯦ"꯫ ꯃꯦꯝꯇꯣꯟꯗꯨ ꯃꯥꯒꯤ ꯂꯣꯡꯗ ꯄꯨꯛꯂꯥꯎꯕꯤ ꯑꯃ ꯐ꯭ꯔꯪ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯣꯡꯂꯒ ꯂꯛꯈ꯭ꯔꯦ꯫ ꯂꯩꯃꯗꯨ ꯃꯦꯝꯇꯣꯟ ꯉꯥꯗꯨꯗ ꯀꯂꯛꯅ ꯌꯦꯡꯖꯩ꯫ ꯃꯦꯝꯇꯣꯟꯁꯨ ꯂꯩꯃꯗ ꯀꯔꯦꯝꯅꯅ ꯌꯦꯡꯂꯒ ꯈꯨꯗꯥꯡꯃꯨꯛ ꯁꯥꯡꯕ ꯄꯨꯛꯂꯥꯎꯕꯤ ꯃꯔꯨꯝ ꯄꯨꯕꯤꯗꯨ ꯃꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯕ ꯇꯨꯡꯒꯣꯟꯗꯨꯗ ꯒꯤꯠ ꯒꯤꯠ ꯅꯝꯁꯤꯟꯈꯤ꯫ ꯂꯩꯃꯗꯨ ꯄꯥꯠꯇ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯤ꯫ ꯂꯤꯛꯂꯥꯁꯨ ꯃꯦꯝꯇꯣꯟꯗ ꯌꯦꯡꯂꯒ ꯂꯣꯡꯗꯨ ꯀꯟꯅ ꯈꯣꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯤꯛꯂꯥꯒꯤꯁꯨ ꯈꯨꯗꯥꯡꯃꯨꯛ ꯁꯥꯡꯕ ꯅꯥꯄꯤ ꯆꯥꯕꯤ ꯐꯖꯕ ꯑꯃ ꯂꯣꯡꯗ ꯂꯛꯈ꯭ꯔꯦ꯫ ꯂꯩꯃꯗꯨ ꯂꯤꯛꯂꯥꯒꯤ ꯅꯥꯄꯤ ꯆꯥꯕꯤꯗꯨꯗ ꯌꯦꯡꯂꯒ ꯂꯣꯡꯗꯨ ꯀꯣꯠꯂꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯉꯈꯥ ꯑꯃ ꯐꯥꯎꯕ ꯂꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯦꯝꯇꯣꯟꯅ "ꯏꯆꯦ ꯂꯤꯛꯂꯥ, ꯑꯩ ꯀꯥꯔꯝꯃꯒꯦ. ꯄꯣꯛꯂꯥꯎꯕꯤ 3, ꯉꯀ꯭ꯔꯥ 11, ꯉꯥꯃꯨ ꯎꯀꯥꯕꯤ 10ꯃꯨꯛꯀ ꯐꯥꯔꯦ. ꯇꯨꯡꯒꯣꯟ ꯊꯜꯂꯦ"꯫ "ꯑꯣ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯈꯔ ꯀꯤꯗꯕꯅꯤꯅ ꯈꯔ ꯍꯦꯟꯅ ꯐꯥꯔꯤꯗꯣ. ꯂꯩꯃ, ꯅꯪꯗꯤ ꯀꯌꯥꯝ ꯐꯥꯔꯦ"꯫ "ꯏꯆꯦ, ꯊꯔꯥꯏꯀꯨꯞꯄꯤ ꯈꯔ ꯐꯥꯔꯦ". ꯂꯤꯛꯂꯥꯅ ꯃꯦꯝꯇꯣꯟꯗ "ꯃꯦꯝꯇꯣꯟ, ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯂꯩꯃꯒꯤ ꯉꯥ ꯈꯔ ꯈꯥꯏꯕꯤꯁꯤ". "ꯏꯆꯦ, ꯑꯩꯉꯣꯟꯗꯒꯤꯗꯤ ꯌꯥꯔꯣꯏꯕꯣ. ꯑꯩꯅ ꯐꯥꯔꯤ ꯉꯥꯁꯦ ꯌꯣꯜꯂꯒ ꯆꯦꯡ ꯋꯥꯟꯅꯅꯕ ꯅꯠꯇꯦ, ꯊꯣꯡꯉꯒ ꯆꯥꯅꯕꯅꯤ. ꯀꯤꯗꯕ ꯃꯤꯅ ꯄꯨꯛ ꯊꯟꯕꯅꯤ, ꯑꯀꯤꯕ ꯃꯤꯅ ꯄꯨꯛ ꯍꯥꯡꯕꯅꯤ". ꯂꯩꯃꯗꯨ ꯏꯀꯥꯏꯅ ꯂꯤꯛꯂꯥꯗ ꯌꯦꯡꯉꯤ꯫ ꯂꯩꯃꯅ ꯂꯤꯛꯂꯥꯗ "ꯏꯆꯦ, ꯀꯥꯔꯁꯦ, ꯅꯨꯃꯤꯠꯁꯨ ꯆꯪꯈꯤꯗꯧꯔꯦ". ꯃꯣꯏ ꯑꯍꯨꯝꯗꯨ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯃꯦꯝꯇꯣꯟꯗꯤ ꯑꯔꯥꯛꯄ ꯃꯤ ꯈꯨꯗꯤꯡ ꯃꯥꯒꯤ ꯇꯨꯡꯒꯣꯟꯗ ꯍꯥꯡꯗꯅ ꯃꯤ ꯈꯨꯗꯤꯡ ꯌꯦꯡꯍꯜꯂꯦ꯫ ꯂꯤꯛꯂꯥꯅ "ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯁꯦ ꯑꯀꯥꯀꯨꯝ ꯅꯥꯏꯕꯅꯤ ꯂꯩꯃ. ꯅꯪꯒꯤꯁꯨ ꯅꯨꯡꯉꯥꯏꯌꯣ ꯇꯝꯕ ꯃꯇꯝ ꯂꯥꯛꯆꯅꯤ". ꯅꯨꯃꯤꯗꯥꯡꯗꯨ ꯂꯩꯃ ꯇꯣꯔꯕꯣꯠ ꯐꯨꯠꯂꯤ꯫ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯗꯨ ꯂꯩꯃꯅ ꯐꯥꯔꯛꯄ ꯊꯔꯥꯏꯀꯨꯞꯄꯤ 3-4ꯗꯨ ꯃꯩꯗ ꯂꯧꯔꯒ ꯆꯥꯔꯤ꯫ ꯄꯥꯔꯤꯅ ꯃꯃꯥꯗ "ꯏꯃꯥ, ꯅꯪꯁꯨ ꯆꯥꯎ". "ꯏꯕꯨꯡꯉꯣ, ꯅꯪ ꯆꯥꯖꯔꯣ. ꯇꯣꯔꯕꯣꯠꯁꯦ ꯃꯨꯟꯗꯣꯔꯦ. ꯁꯤ ꯃꯨꯜꯂꯒ ꯑꯃꯨꯛ ꯄꯨꯟꯅ ꯆꯥꯔꯁꯤ". "ꯏꯃꯥ, ꯀꯔꯤꯒꯤꯅꯣ? ꯉꯥ ꯐꯥꯕ ꯆꯠꯃꯤꯟꯅꯕ ꯃꯤ ꯂꯣꯏꯅ ꯉꯥ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯐꯥꯔꯒ ꯅꯪꯅ ꯉꯥ ꯁꯨꯡꯐꯥ ꯐꯥꯗ꯭ꯔꯤꯁꯦ"꯫ "ꯑꯩꯅ ꯉꯥ ꯐꯥꯕ ꯍꯩꯇꯕꯒꯤꯅꯤ ꯏꯕꯨꯡꯉꯣ". "ꯏꯃꯥ, ꯅꯪꯅ ꯉꯥ ꯐꯥꯕ ꯍꯩꯇꯕꯒꯤ ꯉꯥꯛꯇ ꯅꯠꯇꯦ, ꯂꯥꯏ ꯂꯩꯇꯕꯒꯤꯅꯤ. ꯂꯥꯏ ꯂꯩꯔꯝꯂꯕꯗꯤ ꯏꯃꯥꯒꯤ ꯑꯋꯥꯕ ꯀꯔꯤꯒꯤ ꯎꯔꯣꯏꯗꯣꯏꯅꯣ? ꯄꯨꯟꯁꯤꯁꯤꯗ ꯂꯥꯏ ꯍꯥꯏꯕꯁꯦ ꯅꯤꯡꯉꯣꯏ ꯏꯃꯥ ꯑꯩꯗꯤ". ꯂꯩꯃꯗꯨ ꯆꯐꯨꯗ ꯐꯨꯠꯂꯤꯕ ꯇꯣꯔꯕꯣꯠꯇꯨ ꯊꯥꯡꯊꯔꯒ ꯄꯥꯔꯤꯗ "ꯏꯕꯨꯡꯉꯣ, ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯅ ꯄꯣꯛꯂꯛꯄ ꯃꯤꯗꯣ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯈꯪꯂꯨꯏ. ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯨꯡ ꯑꯋꯥꯕꯅ ꯊꯦꯡꯅꯒꯗꯕ ꯅꯠꯇꯦ, ꯑꯋꯥꯕꯒꯤ ꯃꯇꯨꯡ ꯅꯨꯡꯉꯥꯏꯕ ꯊꯦꯡꯅꯒꯗꯕꯅꯤ. ꯑꯗꯨꯅꯅꯤ ꯅꯪꯅ ꯑꯋꯥꯕ ꯏꯃꯨꯡꯗ ꯍꯥꯟꯅ ꯄꯣꯛꯂꯤꯕꯁꯦ". ꯂꯩꯃꯗꯨ ꯃꯄꯥꯟ ꯀꯥꯏꯕ ꯇꯦꯡꯀꯣꯠ ꯑꯀꯥꯏꯕ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯄꯥꯔꯤꯒꯤ ꯇꯣꯔꯕꯣꯠ ꯆꯝꯐꯨꯠ ꯍꯥꯞꯄꯤ꯫ ꯄꯥꯔꯤꯅ ꯃꯃꯥꯗ "ꯏꯃꯥ, ꯇꯦꯡꯀꯣꯠꯁꯦ ꯂꯣꯏꯅ ꯌꯨꯔꯦ". ꯂꯩꯃꯗꯨ ꯄꯨꯈꯝ ꯑꯀꯥꯏꯕ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯏ꯫ ꯄꯥꯔꯤꯅ ꯃꯥꯒꯤ ꯇꯦꯡꯀꯣꯠꯇꯨ ꯄꯨꯈꯝ ꯑꯀꯥꯏꯕ ꯑꯗꯨꯗ ꯑꯃꯨꯛ ꯊꯥꯡꯒꯠꯂꯤ꯫
Numidang wairam amani. Lay madu isuk-suk thana magi long dry-du pairaga mayumda changlaki. Parisu sanaba halaklaga mamagi matungda lapna inarakli. Lay madu magi tunggonga long dry-gadu sumangna thanamlaga. Ina kupa yumthakta paliba torobotu hekpa changki. Pari na mayumda changlakpada memtonga nupi amaga long dry amamam pairaga ling thainay. Memton na nupi duda. Lay madi kadayagi nga paranege. Mabukti phatedo. Kine kigaliba sauna saugaliba. Tu, yengo. Aigi tungonda yauriba ukabi. Ngakra ngamu singse. Horen khudengda haidokpada khudengdo pik thanduni. Lay mani yoladi phau sangbay taradi wanba phangani. Nupi amadona. Lukhrabi singse thabak ingkhang amata mai paktaba jani. Adugisu nga phadabani. Memtonga nupi duga laymagi maramda wari sadana chaikhre. Pari du moi anida yenglaga. Kari lukhrabi haiba. Pari du mayumda changlaga mamagi tunggondu yengi. Oh, imase. Ngasisu nga mata phadra malida. Numit masing phana yamle laymana nga phadribase. Ayuk ama pari du mamana nga phaba hehik chatpa pat achauba adugi matayda phamlaga matomta. Tasengna lukhrabi amata pat sida kumba yadaba jala. Imaga chapminaba mi loinama. Lempa konana nga phanarakpa ngaktani. Pari du saukraba patugi matayda kuina phamlambadagi hawgalaklaga. Pambay amadi thidaba yade. Imagi mateng ngairaga hingbagi mahut. Imagi mateng pangdaba yade. Phare yumda halage. Pari na phamlibadu mama laybagi manaktani. Pari na mamada. Ima, nang patuda natrabadi atopa nga phapam amata laytabra. Layye, ado nga do patana hina layena hana phaba chatlama maphamdo kanamtana chase yakhidre. Ado oiradi imana hana phaba chatlamba nga phaphamdo aikhoy ani chalasema. Miyoy mapoksida chara nama khak charaga hingba punsise yamna ware ima. Khongkut mitna wakhan khanaba paliba aigi kokse. Sizinadaba yadrema. Laymadu pari de yenglaga kaple. Pari ahingdu tumde. Mapana sizinaramba longhuptu semjilli. Mapana nga phabada sizinaramba longdusu semjilli. Nonganbaga mama machadu laymana hana nga pharamba mafam aduda chatle. Parina mamada. Ima. How? Longhupto lumabo. Ay pubigi piro. Lumde. Ima. Ay se pakhang pharabanine. Chahi tarataruk surabanine. Chahi tarataruk pu pakhang pharabrane. Pharabane ima. Ado ima. Nga choba pharabadi bazegi chak chara matangdi laide kasidana. Chahi tare muk harai. Bazegi karimata kathopa ngamdribase. Hoi hoi kasi. Ado khara kani sase. Pato yawada nimit chap yungani. Hoi ma. Mama macha sumlakpada lambi lamhangnara male. Laymana. Ibungo, lambi se onara male ne aibo. Ima. Ima hoi hana kadomda chakima. Aikhoina laisidi awang lomne. Hoi, adune. Nani hoiga chappadudi nompok lomdani. Aisu lambi se kaya khangdi kamai tangni sidi. Ima, kaim khalun. Mafam adumak natrabasu atopa ama maraina thengnajasani. Kanade, sasilaw ima. Mama machado lambiduna puba maikaida leptana lai. Lay madu sor thabet holaga. Ibungo, aikhoy ni bu chatlaga adum layadro tawrisibo. Ima, lambi asina loidri phaw chase. Mama machado lambida leptana lakpana turendagi sitharakpa pat macha ma thengnarami. Pat adu yengmada yamna phajarami isingsu yamna lurami. Aduga lambidusu patpan aduda loirami. Parina. Ima, tu, pat ama layre. Isingsu yamna luye. Ima, nang ising khawrangladi ising thao. Ibungo, aruba ising dabu karam haina nga laygadoino. Nga layba maphamdi ising naygadabani. Ima, maphamsidi mi kumdabagi ising lubani. Ima, aidi kummani. Paridu magi longuptu thanammaga khudaygi namaydu takhatli. Aduga patuda jom launa chongthakri. Laymasu wa amata haiba nanghaude.
ꯂꯩꯃꯅ ꯃꯊꯛꯇꯒꯤ "ꯏꯕꯨꯡꯉꯣ, ꯂꯥꯏ ꯍꯟꯅ ꯈꯨꯔꯨꯝꯃꯣ, ꯐꯠꯇꯤꯌꯦ." ꯄꯥꯔꯤꯅ ꯏꯁꯤꯡꯗꯒꯤ "ꯏꯃꯥ, ꯑꯩꯗꯤ ꯉꯁꯥꯏꯅ ꯈꯨꯔꯨꯝꯈ꯭ꯔꯦ. ꯏꯃꯥ, ꯅꯪ ꯉꯥꯏꯍꯥꯛ ꯃꯊꯛꯇ ꯂꯩꯌꯣ. ꯑꯩ ꯉꯥ ꯑꯆꯧ ꯑꯆꯧꯕ ꯐꯥꯔꯛꯀꯦ." ꯄꯥꯔꯤꯗꯨ ꯂꯨꯡꯍꯨꯞ ꯇꯥꯟꯕ ꯍꯧꯔꯛꯄꯗ ꯄꯥꯠꯇꯨ ꯑꯉꯛꯄ ꯐꯤꯚꯝ ꯑꯃꯗ ꯉꯥ ꯆꯣꯡꯕ ꯍꯧꯔꯛꯏ꯫ ꯂꯩꯃꯗꯨ ꯉꯥꯁꯤꯡꯗꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯄꯨꯕ ꯉꯝꯗꯕ ꯃꯈꯩ ꯉꯥ ꯐꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯄꯥꯔꯤꯁꯨ ꯉꯥ ꯐꯥꯕ ꯅꯨꯡꯉꯥꯏꯃꯟꯈꯤꯕꯅ ꯅꯨꯃꯤꯠꯅ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯄꯨꯡꯀꯥꯎ ꯀꯥꯎꯏ꯫ ꯂꯩꯃꯁꯨ ꯄꯥꯔꯤꯅ ꯍꯣꯡꯒꯠꯂꯛꯄ ꯉꯥꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯇꯥꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯩꯃꯒ ꯄꯥꯔꯤꯒꯗꯨ ꯉꯥꯁꯤꯡꯗꯨ ꯌꯦꯡꯂꯒ "ꯏꯃꯥ, ꯉꯥꯁꯤꯡꯁꯤꯗꯤ ꯀꯃꯥꯏꯅ ꯄꯨꯒꯅꯤ?" "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯀꯣꯛꯇ ꯌꯦꯠꯂꯤꯕ ꯈꯨꯗꯩꯗꯣ ꯂꯧꯊꯣꯔꯛꯎ, ꯑꯗꯨꯒ ꯈꯨꯗꯩꯗꯨꯗ ꯌꯣꯝꯃꯒ ꯄꯨꯔꯁꯤ." ꯄꯥꯔꯤꯒꯤ ꯃꯀꯣꯛꯇ ꯌꯦꯠꯄ ꯈꯨꯗꯩ ꯑꯗꯨꯁꯨ ꯉꯥ ꯌꯣꯝꯕ ꯆꯟꯗ꯭ꯔꯤ꯫ ꯄꯥꯔꯤꯅ ꯃꯃꯥꯗ "ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥꯁꯤꯗꯤ?" ꯄꯥꯔꯤꯗꯨ ꯀꯣꯏꯅ ꯌꯦꯡꯕꯗ ꯑꯔꯥꯞꯄꯗ ꯏꯟ ꯁꯦꯒꯥꯏꯕ ꯑꯃ ꯇꯥꯔꯒ ꯂꯩꯕ ꯎꯏ꯫ "ꯏꯃꯥ, ꯑꯥꯗ ꯏꯟ ꯑꯃ ꯂꯩꯔꯤꯁꯦ, ꯑꯁꯤꯗ ꯌꯣꯝꯃꯒ ꯄꯨꯔꯁꯦ." ꯃꯃꯥ ꯃꯆꯥꯗꯨ ꯃꯌꯨꯝ ꯇꯝꯅ ꯉꯥꯗꯨ ꯀꯣꯛꯊꯣꯡ ꯅꯥꯔꯒ ꯄꯨꯔꯛꯏ꯫ ꯃꯃꯥ ꯃꯆꯥꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯄꯥꯔꯤꯅ ꯐꯥꯔꯛꯂꯤꯕ ꯉꯥꯁꯤꯡꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯍꯩ ꯃꯍꯩ ꯌꯣꯝꯁꯤꯟꯅꯔꯛꯏ꯫ ꯃꯃꯥ ꯃꯆꯥꯒꯤ ꯉꯥꯁꯤꯡꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯅ ꯈꯨꯗꯥꯡ ꯑꯅꯤꯃꯨꯛ ꯁꯥꯡꯕ, ꯐꯩꯒꯟꯃꯨꯛ ꯆꯥꯎꯕ ꯄꯨꯛꯂꯥꯎꯕꯤ ꯑꯃ ꯌꯥꯜꯂꯒ "ꯏꯁ, ꯐꯖꯔꯦ ꯀꯩꯅꯣ ꯁꯤꯗꯤ! ꯄꯥꯔꯤ, ꯅꯪꯕꯨ ꯁꯦꯜ ꯑꯣꯏꯅ ꯄꯥꯝꯕ꯭ꯔꯣ, ꯅꯠꯇ꯭ꯔꯒ ꯆꯦꯡ ꯑꯣꯏꯅ ꯄꯤꯔꯛꯎ ꯍꯥꯏꯕ꯭ꯔꯣ? ꯉꯥꯁꯦ ꯌꯣꯜꯂꯒ ꯆꯦꯡ ꯋꯥꯟꯒꯗꯕ ꯑꯣꯏꯔꯗꯤ ꯆꯦꯡ ꯑꯣꯏꯅ ꯑꯗꯨꯝ ꯊꯤꯜꯂꯛꯑꯣꯁꯨ ꯊꯤꯜꯂꯛꯑꯒꯦ ꯈꯨꯔꯥꯅ." "ꯈꯨꯔꯥ, ꯑꯩ ꯂꯧꯕ ꯑꯗꯨꯝ ꯂꯥꯛꯆꯒꯦ." "ꯀꯔꯤꯒꯤ ꯂꯥꯛꯀꯗꯣꯏꯅꯣꯅꯦ? ꯈꯨꯔꯥꯅ ꯊꯤꯟꯕ ꯂꯥꯛꯀꯅꯤ." ꯅꯨꯃꯤꯗꯥꯡ ꯂꯩꯀꯥꯏꯒꯤ ꯏꯃꯨꯡ ꯑꯃꯗꯅꯤ ꯄꯥꯔꯤꯅ ꯐꯥꯔꯛꯄ ꯉꯥꯗꯨ ꯆꯥꯅ ꯆꯥꯅ ꯍꯅꯨꯕ ꯑꯃꯅ ꯃꯃꯧꯗ "ꯉꯥꯁꯤ ꯆꯍꯤ ꯌꯥꯝꯃꯦ, ꯃꯁꯥꯁꯤ ꯎꯏ ꯎꯏ ꯂꯥꯎꯔꯦ. ꯉꯥꯁꯤ ꯃꯐꯝ ꯀꯔꯥꯏꯗꯒꯤ, ꯀꯔꯝꯕ ꯄꯥꯠꯇꯒꯤ ꯐꯥꯔꯛꯄꯅꯣ ꯑꯩ ꯃꯁꯛ ꯈꯪꯏ. ꯂꯥꯏꯐꯝ ꯀꯟꯕꯅꯤ ꯃꯁꯤꯒꯤ ꯄꯥꯠꯁꯤꯁꯨ. ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯅ ꯀꯨꯝꯕꯗꯗꯤ ꯄꯥꯠ ꯑꯗꯨꯗ ꯂꯩꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕꯤꯔꯣꯏ. ꯑꯗꯣ ꯂꯨꯈ꯭ꯔꯥꯕꯤꯗꯤ ꯀꯨꯝꯕ ꯌꯥꯗꯕ ꯄꯥꯠꯅꯤ. ꯃꯔꯝꯗꯤ ꯄꯥꯠ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥꯔꯣꯝꯗ ꯂꯩꯕ ꯄꯥꯠ ꯑꯗꯨꯒ ꯁꯝꯅꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯄꯥꯠ ꯑꯗꯨꯅ ꯂꯥꯏꯔꯦꯟ ꯂꯥꯕ ꯂꯩꯕꯅꯤ. ꯑꯗꯨꯒ ꯂꯩꯃ ꯃꯃꯥ ꯃꯆꯥꯅ ꯉꯥ ꯐꯥꯔꯛꯂꯤꯕ ꯄꯥꯠ ꯑꯗꯨꯗꯅ ꯂꯥꯏꯔꯦꯟ ꯑꯃꯣꯝ ꯂꯩꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯥꯠ ꯑꯅꯤꯗꯨ ꯂꯥꯏꯔꯦꯟ ꯂꯥꯕꯗꯨꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯈ꯭ꯔꯦ. ꯏꯕꯦꯝꯃ, ꯆꯥꯛꯀ ꯉꯥ ꯊꯣꯡꯕꯒꯗꯨ ꯈꯨꯇꯨꯝꯃꯨꯛꯇꯒ ꯍꯥꯞꯊꯔꯛꯎ." ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯃꯦꯝꯇꯣꯟ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯝꯇꯣꯟꯅ "ꯕꯥꯖꯤ, ꯂꯥꯏꯔꯦꯟꯒꯤ ꯋꯥꯔꯤꯗꯨ ꯇꯣꯛꯈꯣ. ꯕꯥꯖꯤꯅ ꯂꯩꯃꯗꯒꯤ ꯉꯥꯁꯦ ꯀꯔꯤꯒꯤꯅꯣ ꯂꯩꯔꯛꯂꯤꯕꯁꯤꯕꯣ?" "ꯀꯔꯤꯅꯣ ꯃꯦꯝꯇꯣꯟ? ꯆꯥꯅꯤꯡꯕꯒꯤ ꯂꯩꯔꯛꯂꯤꯕꯅꯤꯅꯦ." "ꯀꯔꯤꯅꯣꯗ ꯕꯥꯖꯤ, ꯑꯩꯅꯁꯨ ꯉꯥ ꯑꯗꯨꯝ ꯐꯥꯔꯒ ꯄꯤꯖꯔꯤꯕꯗꯨꯗꯤ ꯕꯥꯖꯤꯗ." "ꯍꯩ, ꯅꯪꯅ ꯐꯥꯔꯛꯄ ꯉꯥꯒ ꯂꯩꯃꯅ ꯐꯥꯔꯛꯄ ꯉꯥꯒ ꯈꯦꯠꯅꯕ ꯌꯥꯝꯅ ꯂꯩ. ꯅꯪꯒꯤꯗꯨꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯐꯥꯔꯛꯄꯒꯤ ꯋꯥꯅꯤ." ꯃꯦꯝꯇꯣꯟꯗꯨ ꯂꯩꯃꯗ ꯈꯨꯗꯣꯝꯕꯤ ꯁꯤꯡꯈ꯭ꯔꯦ꯫ ꯃꯦꯝꯇꯣꯟꯅ "ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯥꯠꯇꯨꯗꯒꯤ ꯉꯥꯁꯤꯡꯗꯨ ꯐꯥꯔꯒ ꯕꯥꯖꯤꯗ ꯄꯤꯖꯕ ꯇꯥꯔꯦ. ꯃꯐꯝꯗꯣ ꯍꯥꯏꯔꯛꯎ." ꯑꯍꯟꯗꯨꯅ ꯃꯦꯝꯇꯣꯟꯗ ꯈꯣꯟ ꯀꯜꯂꯞꯅ "ꯍꯩ, ꯁꯤꯡꯅꯕ ꯌꯥꯕ ꯄꯥꯠ ꯅꯠꯇꯦꯀꯣ ꯃꯗꯣ. ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯥꯏꯔꯦꯟ ꯑꯃꯣꯝꯗꯣ ꯉꯥ ꯐꯥꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯂꯨꯕꯗꯒꯤ ꯂꯥꯏꯔꯦꯟ ꯑꯃꯣꯝ ꯍꯥꯠꯂꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯡꯗꯣ ꯂꯥꯏꯊꯨꯡ ꯄꯛꯂꯒ ꯂꯣꯏꯅ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩꯔꯤꯕꯅꯤ. ꯄꯥꯠ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯠꯇ ꯀꯨꯝꯕ ꯌꯥꯔꯝꯗ꯭ꯔꯕꯅꯤ. ꯅꯨꯄꯤ ꯍꯦꯛ ꯀꯨꯝꯕꯗ ꯂꯥꯏꯊꯨꯡ ꯄꯛꯇꯅ ꯁꯤꯈꯤꯕ ꯅꯨꯄꯤ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯕꯅꯤ. ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯒ ꯂꯥꯏꯔꯦꯟ ꯂꯥꯕꯗꯨꯗ ꯍꯥꯏꯖꯕꯗꯒꯤ ꯂꯥꯏꯔꯦꯟꯗꯨꯅ "ꯐꯔꯦ, ꯑꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯠꯇ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯝꯕꯒꯤ ꯋꯥꯔꯤ ꯂꯩ. ꯀꯨꯝꯂꯕꯁꯨ ꯄꯥꯠ ꯑꯁꯤꯗꯒꯤ ꯉꯥ ꯑꯃꯠꯇ ꯐꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ ꯍꯥꯏ." "ꯂꯩꯃꯗꯤ ꯀꯨꯝꯕ ꯌꯥꯔꯤꯁꯤꯗꯤ." "ꯂꯩꯃꯗꯤ ꯄꯥꯠ ꯑꯗꯨꯗꯒꯤ ꯆꯔꯥ ꯇꯥꯟꯖꯕꯅꯤꯗꯅ. ꯑꯗꯨꯕꯨ ꯉꯥꯗꯤ ꯑꯃꯠꯇ ꯐꯥꯍꯟꯗꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯔꯦꯟꯗꯨꯅ?" ꯁꯣꯝꯗ ꯄꯥꯔꯤꯒ ꯂꯩꯃꯒꯗꯣ ꯉꯥ ꯃꯆꯥ ꯑꯃ ꯁꯦꯝꯂꯒ ꯊꯣꯡꯂꯤ꯫ ꯄꯥꯔꯤꯅ "ꯏꯃꯥ, ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯑꯃ ꯕꯥꯖꯤꯒꯤ ꯆꯥꯛꯇꯣ ꯀꯠꯂꯁꯤ." "ꯍꯣꯏ ꯍꯣꯏ, ꯀꯠꯂꯁꯤ." ꯄꯥꯔꯤ ꯃꯃꯥ ꯃꯆꯥꯗꯨ ꯂꯥꯏꯔꯦꯟ ꯂꯩꯕ ꯄꯥꯠ ꯑꯗꯨꯗꯒꯤ ꯉꯥ ꯐꯥꯗꯅ ꯏꯃꯨꯡ ꯄꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯔꯥ ꯅꯥꯝꯃ ꯐꯥꯎꯕ ꯆꯥꯕ ꯉꯝꯂꯝꯗꯕ ꯃꯃꯥ ꯃꯆꯥꯗꯨ ꯍꯧꯖꯤꯛꯇꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯂꯛꯇꯕ ꯀꯨꯏꯔꯦ꯫ ꯅꯣꯡꯃ ꯄꯥꯔꯤꯅ ꯄꯥꯠ ꯃꯌꯥꯏꯗꯒꯤ ꯃꯃꯥꯗ "ꯏꯃꯥ, ꯅꯪꯁꯨ ꯉꯥ ꯐꯥꯅꯤꯡꯂꯝꯅꯤ.
ngado kona khalo longdrai kholo lawo ibungo nga singse yamna chongi pa ta muk loina chong thakini ye ima ngado ai muk sangbiragi kumtharo pari du phamlaga mamana nga khonbadu yengli adubu leimadi nga mata phaba ngamlamde karino nga mata laktribasina aibu nga phaba haitraba jala ibungo nga lakteni aibo ima kholodum lakkani arapada phumdi apakpa ama haifen nomlai aduga phumdi aduda laren labadu tapna kakhalak laimaga parigada yenglaga o nupi sidi mafam asidasu nga mata phaba ngamdredana pukchen pikpa taibang miyoiba ahinba pamgadu nakhoi miyoibana ahinba pamadagini aigi nungshirabi thabum tara naupuribi lairembi hatkibada ngasidi lukhrabi nupi ase pat asidagi nga phaba yahalage mikup amagi matung laimagi longdraida khubomuk chawba porong ama phrang launa chongraga lai laimadu khangpre khangna mana pariba longdraidu isingda thadai hoima laila e pari na noklaga laura ima laina tiye porong ne ibungo haujikidubu ngarane ima ngane amuka kholo lakkaniye ngasidi leimaso nga phana yamna phajarami leimagi kalak mi hauba yaudaba chamjaba haraujaba mawong aduda laren labadu momo nokna leimade yengjari ngasidi laireba nupi asigi maithongda momon mino uba phangledo aigi thamoide leiramba awabase mikup khara kawbagum tawi he pat asida leiriba taibang miyoibagi chinjak oidaba yadraba lemlai ngasi nupi asigi manata chalo aduga nupi asigi awaba kohalo aduga nakhoi mayam pat asida anauba mapok amuk pula uko ngasi haiba numit asidagi pat asida lukhrabi kumba yahalagi ko ngasi di laimado maithongna momon minoka loinana mama macha yumda halai laima sumana phaba porongdu makhutna yalaga lambida puri laikai angang amana laimagi porongda khudomi thillaga ima tu lare makuk phare e ihe bema lai natiye porongni hoi che laima nga dubu tungonda hapa chandrabo laima du noklaga thabalai tungonda hapa chandre parina ine imana aingonda puoyi aini imana phabani aduna imana dum pu haiba adu yalaga puhalini memtonga nupi kharaga anak papa tudagi long kholuraga halakpa tanja oidana laimana yalaga puriba porong achobadu memtona urami nupi amana is porong khuchau sidi iche kadari porong orijana magi sidi memtona macha nupana migi ngayok patagi huralakpa pharakpa ngase mana pharakpagasu sajari numidang memtondu chak thina laimani yalaga purakpa porongdu mamita uraga laikhre memtongi manakta makuboktusu chak chagadabagi ngairi ahanduna memtonda hai memton karino ne chak tu laibakta loini kothare ne kari khalino ne nangbo bazi laimana porong phakre ahandu memtonda yenglaga phaning phasanu kaino mana porong pharaga nangna karigi chakto laibakta thadari ha bazi mama machana nga phariba pato mafam tau hai adugumba karam chawmi hoba tawba yaba pat nateko na thwaido manglaga tokchani pat adugi laren amom hatpado ainani laren aduda longna ahanba thinkhibado ainani laren amomdo hek sibagani nanem pokto laithung paklaga lankhibado madugi hek matung munai nupini lankhibado laren hatpa yauruba singi nupi kunga mari mangani laikai sida lankhibado aina noida wari sei liroi lidabani memtondo makubokta yenglaga adudi bazi na ngadi phadana laren hacharubagini ahaldo magi khujai do tap launa pairaga memtonda laktuna langsinki
ꯃꯦꯝꯇꯣꯟꯁꯨ ꯈꯨꯖꯥꯏꯗꯨ ꯄꯨꯈꯝ ꯑꯃ ꯊꯨꯅ ꯂꯧꯔꯒ ꯀꯥꯡ ꯂꯥꯎꯅ ꯉꯥꯛꯏ꯫ ꯑꯍꯟꯗꯨꯅ ꯃꯦꯝꯇꯣꯟꯗ ꯃꯥꯡꯗ ꯂꯥꯏꯔꯦꯟ ꯑꯃ ꯊꯣꯛꯂꯛꯂꯒꯕꯨ ꯀꯅꯥꯅ ꯀꯤꯔꯣꯏꯗꯣꯏꯅꯣ ꯍꯥ? ꯃꯥꯡꯉꯣꯟꯗꯒꯤ ꯃꯦꯝꯇꯣꯟꯒꯤ ꯅꯨꯄꯥꯅ ꯃꯦꯝꯇꯣꯟ ꯅꯪꯕꯨ ꯈꯨꯖꯥꯏꯗꯣ ꯄꯥꯜꯍꯧꯗ꯭ꯔꯕꯣ? ꯁꯤꯍꯧꯗ꯭ꯔꯤꯕꯗꯣ ꯅꯔꯥꯏꯕꯛ ꯐꯩ꯫ ꯆꯥꯛ ꯂꯥꯝꯃꯤ ꯊꯨꯅ ꯊꯤꯌꯨ꯫ ꯃꯦꯝꯇꯣꯟꯗꯨ ꯃꯀꯨꯕꯣꯛꯇ ꯑꯃꯨꯛ ꯁꯤꯡꯅꯈ꯭ꯔꯦ꯫ ꯃꯦꯝꯇꯣꯟꯗꯨ ꯆꯥꯛꯇꯨ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯃꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯦꯝꯇꯣꯟꯒꯤ ꯅꯨꯄꯥ ꯇꯣꯝꯕꯅ ꯀꯔꯤ ꯇꯧꯔꯦ ꯃꯦꯝꯇꯣꯟ? ꯆꯥꯛꯇꯨꯅ ꯃꯤ 3-4ꯅ ꯆꯥꯕ ꯉꯝꯂꯣꯏꯗꯕꯁꯦ ꯅꯪꯒꯤ ꯄꯨꯈꯝꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯂꯦꯝꯍꯜꯂꯗꯤ? ꯏꯕꯦꯝꯃ ꯅꯪꯁꯦ ꯀꯔꯥꯝ ꯌꯥꯝ ꯆꯥꯎꯏꯗ, ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅꯤꯡꯗꯦ, ꯏꯀꯥꯏ꯫ ꯃꯦꯝꯇꯣꯟꯅ ꯇꯣꯝꯕꯗ ꯀꯔꯤꯅꯣ ꯂꯣꯏꯅ ꯆꯥꯒꯦ ꯈꯟꯖꯔꯝꯕꯅꯤ ꯑꯗꯣ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯂꯦꯝꯃꯦ꯫ ꯇꯣꯝꯕ ꯃꯥꯒꯤ ꯇꯦꯡꯀꯣꯠꯇ ꯌꯥꯎꯕ ꯉꯥꯁꯤꯡꯗꯨ ꯆꯥꯛꯂꯨꯛꯇ ꯇꯞꯅ ꯍꯩꯖꯤꯜꯂꯤ ꯑꯗꯨꯒ ꯇꯦꯡꯀꯣꯠꯇꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯃꯦꯝꯇꯣꯟꯗ ꯂꯥꯛꯇꯨꯅ ꯂꯪꯁꯤꯟꯈꯤ꯫ ꯃꯦꯝꯇꯣꯟꯁꯨ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯌꯥꯡꯀꯣꯛꯇꯨ ꯁꯠ ꯂꯥꯎꯅ ꯄꯥꯏꯔꯒ ꯇꯦꯡꯀꯣꯠꯇꯨ ꯐꯠ ꯂꯥꯎꯅ ꯉꯥꯛꯏ ꯑꯗꯨꯒ ꯌꯥꯡꯀꯣꯛꯇꯨ ꯈꯨꯝꯃꯒ ꯃꯇꯣꯝꯇ ꯊꯣꯝꯅꯤꯡꯉꯒ ꯊꯣꯝꯖꯧ, ꯄꯥꯟꯗ꯭ꯔ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯃꯦꯝꯇꯣꯟ ꯃꯨꯅꯥꯟꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯣ ꯑꯋꯥꯡꯂꯣꯝꯒꯤ ꯄꯥꯠꯇ ꯑꯣꯏꯔꯦ ꯃꯃꯥ ꯃꯆꯥꯅ ꯅꯩꯔꯤꯕꯁꯤꯗꯤ꯫ ꯑꯌꯨꯛ ꯉꯟꯅ ꯆꯠꯂꯒ ꯈꯥꯕꯩ ꯁꯥꯒꯩ ꯅꯩꯈꯥꯏꯒꯦ ꯈꯪꯅꯤ꯫ ꯀꯅꯥ ꯀꯅꯥ ꯍꯧꯔꯒ ꯆꯠꯀꯅꯤ ꯑꯗꯨꯗꯤ? ꯏꯇꯣꯝ ꯆꯠꯀꯦ꯫ ꯉꯥꯒꯤ ꯄꯥꯠ ꯑꯃ ꯂꯩꯔꯒꯕꯨ ꯀꯅꯥꯗ ꯑꯃꯨꯛ ꯇꯥꯛꯊꯣꯛꯂꯨꯗꯣꯏꯅꯣ? ꯃꯃꯥ ꯃꯆꯥꯗꯣ ꯄꯥꯠꯇꯨꯗꯒ ꯂꯩꯔꯝꯁꯅꯨ, ꯊꯥꯡ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯀꯣꯛ ꯊꯤꯟꯖꯤꯜꯂꯒ ꯍꯥꯠꯂ ꯂꯣꯏꯔꯦ꯫ ꯃꯔꯥꯏꯅ ꯂꯥꯏꯔꯦꯟꯅ ꯆꯥꯈ꯭ꯔꯕꯣꯏ ꯅꯤꯡꯖꯁꯅꯤ꯫ ꯁꯣꯝꯗ ꯂꯩꯃꯒ ꯄꯥꯔꯤꯒꯗꯣ ꯃꯄꯥꯒꯤ ꯆꯥꯛ ꯀꯠꯄꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯋꯥ ꯈꯟꯅꯔꯤ꯫ ꯏꯃꯥ, ꯊꯥ 3 ꯍꯥꯏꯔꯛꯂꯦ ꯕꯥꯖꯤꯒꯤ ꯆꯥꯛ ꯀꯠꯅꯕ ꯊꯧꯔꯥꯡꯂꯛꯂꯤꯕꯁꯦ꯫ ꯍꯌꯦꯡꯗꯤ ꯉꯥ ꯐꯥꯕ ꯆꯠꯂꯔꯣꯏꯁꯦ, ꯕꯥꯖꯤꯒꯤ ꯆꯥꯛꯇꯣ ꯁꯣꯏꯗꯅ ꯀꯠꯅꯕ ꯇꯧꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯦꯡ ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ꯫ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯑꯆꯧꯕꯁꯨ 300-400 ꯌꯣꯛꯂꯤ꯫ ꯑꯗꯣ ꯏꯃꯥ, ꯌꯨꯝꯁꯦ ꯑꯃ ꯁꯥꯗꯣꯛꯂꯁꯤꯔꯥ? ꯌꯨꯝꯗꯤ ꯅꯪ ꯅꯨꯄꯤ ꯊꯤꯔꯝꯗꯥꯏꯗ ꯁꯥꯔꯁꯤ ꯏꯕꯨꯡꯉꯣ, ꯁꯦꯟ ꯈꯔ ꯍꯥꯟꯅ ꯇꯥꯟꯈꯤꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯥꯠꯇꯣ ꯃꯤ ꯀꯅꯥꯝꯇ ꯈꯪꯗꯕ ꯖꯥꯠꯂꯥ? ꯃꯤ ꯑꯃꯠꯇ ꯎꯗꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝꯁꯨ ꯍꯦꯛꯇ ꯂꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯤꯅ ꯈꯪꯗꯕ ꯄꯥꯠ ꯑꯣꯏꯗꯣꯏꯅꯤ꯫ ꯏꯕꯥꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯝꯕꯒꯤ ꯅꯛꯄꯒꯤ ꯋꯥꯅꯤ꯫ ꯀꯔꯥꯏꯗꯒꯤ ꯅꯛꯄꯅꯣꯗ ꯏꯃꯥ? ꯑꯌꯨꯛ ꯌꯦꯡꯒꯣꯡ ꯑꯍꯥꯟꯕ ꯈꯣꯡꯕꯗꯒꯤ ꯆꯠꯄꯗꯨꯅ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟꯗ ꯂꯩꯔꯀꯥꯟ ꯄꯥꯠꯇꯣ ꯌꯧꯕꯅꯤ꯫ ꯂꯩꯃꯒ ꯄꯥꯔꯤꯒꯗꯨ ꯍꯌꯦꯡ ꯃꯄꯥꯒꯤ ꯆꯥꯛ ꯀꯠꯄꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯁꯦꯝ ꯁꯥꯅ ꯋꯥꯔꯤ ꯁꯥꯔꯒ ꯐꯝꯂꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯇꯣꯝꯕꯒ ꯇꯣꯝꯕꯒꯤ ꯃꯄꯥꯒꯗꯨ ꯆꯥꯂꯨꯛ ꯃꯄꯥꯟꯗ ꯐꯝꯂꯒ ꯇꯣꯝꯕꯒꯤ ꯃꯄꯥ ꯆꯥꯎꯕꯅ ꯃꯦꯝꯇꯣꯟꯗꯨꯕꯨ ꯁꯥꯎꯗꯅꯒ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯇꯣꯝꯕ? ꯀꯩꯁꯨ ꯆꯠꯂꯝꯃꯣꯏ ꯕꯥꯖꯤ, ꯃꯉꯣꯟꯗ ꯏꯀꯥꯏꯕ ꯍꯥꯏꯕ ꯖꯥꯠꯇꯨꯃ ꯀꯔꯤꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯅꯃꯧ ꯅꯨꯄꯤꯗꯣ ꯁꯤꯔꯁꯨ ꯉꯥ ꯃꯔꯨꯅ ꯌꯨꯔꯒ ꯁꯤꯗꯣꯏꯅꯤ꯫ ꯍꯥꯏꯍꯩꯗꯦꯅꯦ ꯅꯪꯕꯣ꯫ ꯕꯥꯖꯤ, ꯃꯥꯁꯨ ꯃꯤ ꯑꯇꯩꯗꯨꯗ ꯍꯥꯏꯍꯩꯗꯕ ꯃꯌꯥꯝ ꯍꯥꯏꯔꯤꯕꯗꯨꯅꯤ꯫ ꯏꯇꯨꯅꯦ ꯍꯥꯏꯕꯗꯤ ꯏꯀꯥꯏꯖꯩ꯫ ꯁꯤꯈ꯭ꯔꯁꯅꯨ, ꯅꯨꯄꯤ ꯑꯃ ꯊꯤꯒꯦ, ꯃꯔꯝ ꯆꯠꯇꯨꯅ ꯏꯆꯥ ꯐꯥꯎ ꯄꯣꯛꯇ꯭ꯔꯤ꯫ ꯇꯣꯝꯕꯒꯤ ꯃꯄꯥꯗꯣ ꯈꯨꯠ ꯍꯥꯝꯃꯒ ꯑꯩꯗꯤ ꯍꯧꯒꯠꯂꯦꯀꯣ꯫ ꯍꯣꯏ ꯕꯥꯖꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯥꯔꯤꯗꯨ ꯇꯣꯝꯕ ꯍꯣꯏꯗ ꯂꯥꯛꯏ꯫ ꯄꯥꯔꯤꯗꯨ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯏꯄꯨ ꯆꯥꯎꯕ꯫ ꯇꯣꯝꯕꯅ ꯄꯥꯔꯤ ꯅꯠꯇ꯭ꯔꯅꯦ ꯕꯥꯖꯤ ꯀꯧꯔꯤꯕꯁꯤꯕꯣ? ꯑꯣ, ꯊꯣꯛꯂꯛꯑꯦ꯫ ꯆꯥꯎꯕꯁꯨ ꯊꯣꯛꯂꯛꯏ꯫ ꯆꯥꯎꯕꯅ ꯏꯍꯦ ꯄꯥꯔꯤ, ꯀꯔꯤ ꯂꯩꯔꯦ? ꯏꯄꯨ, ꯍꯌꯦꯡꯗꯣ ꯕꯥꯖꯤꯒꯤ ꯆꯥꯛꯂꯦꯟ ꯃꯆꯥ ꯑꯃꯇ ꯀꯠꯁꯦꯅ ꯏꯃꯥꯒ ꯍꯧꯖꯤꯛꯇ ꯈꯟꯅꯔꯝꯕꯅꯤ꯫ ꯇꯣꯝꯕꯁꯨ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯕꯅ ꯌꯥꯏ ꯀꯩꯅꯣ ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯏꯇꯥꯎ ꯈꯣꯃꯣꯏꯒꯤ ꯑꯉꯝꯕ ꯈꯔ ꯀꯠꯀꯦꯅ ꯈꯜꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯕꯥꯖꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯍꯌꯦꯡꯗꯣ ꯂꯥꯛꯑꯒꯦ, ꯆꯥꯛꯇꯣ ꯍꯦꯜꯂꯨ꯫ ꯄꯥꯔꯤꯗꯨ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤ꯫ ꯆꯥꯎꯕꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯩꯀꯥꯏ ꯊꯨꯡꯅꯕ ꯍꯥꯏꯌꯨ, ꯅꯄꯨꯅ ꯅꯃꯥ ꯅꯆꯥꯒꯤ ꯑꯉꯝꯕ ꯄꯥꯡꯒꯅꯤ꯫ ꯍꯦꯔꯥ, ꯆꯦꯡ ꯃꯣꯟ ꯀꯌꯥ ꯊꯣꯡꯕ ꯌꯥꯅꯤ ꯍꯥ ꯇꯣꯝꯕ? ꯕꯥꯖꯤ, ꯄꯥꯔꯤꯅ ꯃꯤ ꯀꯌꯥ ꯍꯥꯏꯗꯣꯏꯅꯣ? ꯍꯥꯏꯕꯗꯨ ꯈꯪꯂꯒ ꯆꯦꯡꯗꯣ ꯏꯇꯩꯃ ꯂꯩꯃꯍꯣꯏꯗ ꯍꯧꯖꯤꯛꯃꯛ ꯍꯣꯜꯂꯁꯤ꯫ ꯅꯄꯥꯒꯤ ꯁꯣꯔꯥꯁꯨ ꯐꯖꯅ ꯇꯧꯈꯤꯗꯦ ꯍꯥꯏ, ꯐꯤꯔꯣꯏꯁꯨ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯄꯥꯔꯤꯅ ꯍꯣꯏ ꯏꯄꯨ, ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅꯤ꯫ ꯑꯗꯣ ꯅꯪ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯃꯝ ꯂꯥꯛꯅꯕ ꯍꯥꯏꯌꯨ꯫ ꯅꯄꯥꯒꯤ ꯆꯥꯛꯂꯦꯟ ꯀꯠꯄꯁꯦ ꯆꯥꯎꯍꯜꯂꯁꯤ ꯏꯕꯣ꯫
ꯑꯗꯣ ꯅꯪꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯉꯥꯗꯨꯗꯤ ꯈꯔ ꯌꯥꯝꯍꯟꯁꯤꯀꯣ ꯅꯨꯃꯤꯗꯥꯡ ꯄꯥꯔꯤꯗꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯍꯥꯏꯕ ꯆꯠꯂꯝꯃꯤ ꯃꯨꯅꯥꯟꯒꯤ ꯌꯨꯝꯗꯁꯨ ꯆꯪꯂꯝꯃꯤ ꯃꯨꯅꯥꯟꯅ ꯄꯥꯔꯤꯗ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯌꯨꯛꯇꯣ ꯉꯟꯅ ꯂꯥꯛꯂꯒꯦ ꯏꯆꯥ ꯅꯨꯄꯥꯒꯤ ꯑꯉꯝꯕ ꯀꯔꯤꯅꯣꯗꯣ ꯀꯠꯂꯒꯦ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯃꯥꯅ ꯆꯥꯅ ꯉꯥ ꯐꯥꯔꯤꯕ ꯄꯥꯠꯇꯣ ꯂꯥꯏꯐꯝ ꯀꯟꯕꯅꯤ ꯄꯥꯠ ꯑꯗꯨꯒꯤ ꯂꯥꯏ ꯑꯗꯨꯕꯨ ꯆꯦꯠꯅ ꯅꯤꯡꯖꯔꯒ ꯉꯥꯗꯣ ꯐꯥꯎꯀꯣ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯇꯃꯛ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯕ ꯉꯝꯂꯤꯕꯗꯣ ꯅꯃꯥꯅ ꯆꯥꯈꯛꯅ ꯄꯥꯠ ꯑꯗꯨꯗꯒꯤ ꯉꯥ ꯐꯥꯕ ꯌꯥꯔꯤꯕꯗꯣ ꯑꯗꯣ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇꯤ ꯃꯤ ꯑꯃ ꯄꯥꯠꯇꯨꯗ ꯁꯤꯔꯕ ꯌꯥꯏ ꯄꯥꯔꯤꯅ ꯌꯥꯝ ꯉꯛꯅ ꯀꯅꯥꯅꯣ ꯏꯄꯜ ꯃꯤꯗꯨꯗꯤ ꯍꯥꯏꯔꯔꯣꯏ ꯑꯩ ꯑꯗꯣ ꯅꯨꯄꯤꯗꯣ ꯁꯤꯔꯁꯨ ꯌꯥꯔꯕ ꯅꯨꯄꯤꯅꯤ ꯃꯁꯥꯗ ꯀꯂꯛ ꯈꯝꯃꯟꯕꯅ ꯍꯦꯜꯂꯕ ꯅꯨꯄꯤꯅꯤ ꯑꯩꯅꯁꯨ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯄꯥꯠ ꯃꯐꯝꯗꯣ ꯇꯥꯛꯇꯕ ꯌꯥꯔꯣꯏꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯒ ꯐꯝꯖꯤꯜꯂꯒ ꯂꯩꯕꯗꯒꯤ ꯃꯐꯝꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯣꯏ ꯈꯨꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯃꯥ ꯏꯆꯥ ꯈꯛꯇꯒꯤ ꯄꯥꯠꯁꯨ ꯅꯠꯇꯦ ꯐꯥꯅꯤꯡꯕ ꯃꯤꯅ ꯉꯥꯗꯣ ꯐꯥꯖꯁꯅꯨꯗ ꯄꯥꯔꯤ ꯃꯄꯥꯒꯤ ꯆꯥꯛ ꯀꯠꯄꯒꯤ ꯑꯌꯨꯛ ꯂꯩꯃꯒꯤ ꯁꯨꯃꯥꯡꯗꯨ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔꯦ ꯉꯥ ꯁꯦꯝꯕꯅ ꯁꯦꯝꯕ ꯆꯥꯛ ꯊꯣꯡꯕꯤꯕꯅ ꯊꯣꯡꯕꯤꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯅ ꯊꯧꯔꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤꯔꯝꯃꯤ ꯁꯣꯝꯗꯅ ꯃꯦꯝꯇꯣꯟꯗꯨ ꯂꯣꯡ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯂꯥꯏꯔꯦꯟ ꯂꯥꯕꯅ ꯁꯪꯂꯤꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯑꯩꯅ ꯈꯪꯕ ꯃꯐꯝ ꯈꯛꯇꯃꯛ ꯊꯝꯂꯒ ꯑꯇꯩ ꯃꯐꯝꯁꯤꯡꯁꯦ ꯇꯤꯟ ꯀꯥꯡ ꯂꯣꯏꯅ ꯊꯥꯗꯔꯝꯒꯦ ꯍꯣꯔꯦꯟ ꯉꯥ ꯐꯥꯕ ꯂꯣꯏꯔꯒ ꯊꯥꯗꯒꯦ ꯃꯦꯝꯇꯣꯟꯗꯨ ꯄꯥꯠ ꯑꯗꯨꯗ ꯇꯞꯅ ꯀꯨꯝꯊꯈꯤ ꯁꯣꯝꯗ ꯂꯩꯃꯒꯤ ꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯆꯥꯛ ꯆꯥꯅꯅꯕ ꯂꯥ ꯊꯥꯕ ꯍꯧꯅꯔꯦ ꯂꯩꯃꯅ ꯇꯣꯝꯕꯗ ꯇꯣꯝꯕ ꯃꯦꯝꯇꯣꯟꯗꯤ ꯂꯥꯛꯇ꯭ꯔꯕꯣ ꯏꯇꯩꯃ ꯃꯥꯗꯤ ꯉꯔꯥꯡ ꯕꯥꯖꯤꯒ ꯑꯩꯒꯅ ꯇꯦꯡꯀꯣꯠꯀ ꯈꯨꯖꯥꯏꯒꯅ ꯊꯣꯝꯂꯨꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦ ꯑꯁꯦꯡꯕꯔꯣ ꯐꯥꯒꯤꯔꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯇꯣꯝꯕ ꯑꯁꯦꯡꯕꯅꯤ ꯏꯇꯩꯃ ꯃꯄꯥꯝꯗ ꯆꯠꯂꯝꯕꯁꯨ ꯌꯥꯏ ꯍꯜꯂꯛꯇ꯭ꯔꯗꯤ ꯐꯅꯤ ꯏꯇꯩꯃ ꯂꯩꯃꯗꯨ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯇꯣꯝꯕꯒ ꯂꯩꯃꯒꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯄꯥꯔꯤꯁꯨ ꯇꯥꯔꯤ ꯄꯥꯔꯤꯅ ꯃꯃꯥꯗ ꯏꯃꯥ ꯆꯥꯛ ꯆꯥꯕ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ ꯏꯃꯥꯁꯨ ꯆꯥꯍꯧꯔꯣ ꯆꯥꯎꯕꯅ ꯄꯥꯔꯤꯒꯤ ꯇꯨꯡꯗꯒꯤ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯅꯃꯥꯅꯆꯥ ꯍꯣꯔꯦꯟ ꯆꯥꯐꯝ ꯈꯪꯂꯔꯣꯏ ꯃꯌꯥꯝ ꯆꯥꯔꯤꯉꯩ ꯆꯥꯍꯧꯔꯣ ꯑꯋꯥꯠ ꯑꯄꯥꯁꯦ ꯅꯄꯨ ꯁꯦꯟꯅꯍꯧꯔꯒꯦ ꯃꯌꯥꯝꯗꯨ ꯌꯥ ꯂꯥꯡꯗꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯩ ꯑꯗꯨꯒ ꯁꯣꯝꯗ ꯃꯦꯝꯇꯣꯟꯗꯨ ꯃꯥꯒꯤ ꯂꯣꯡꯗꯨꯒ ꯄꯥꯠꯇꯨꯗ ꯎꯞꯄꯒ ꯇꯥꯎꯔꯤ ꯃꯅꯥꯛꯇ ꯂꯥꯏꯔꯦꯟ ꯂꯥꯕꯗꯨꯁꯨ ꯃꯀꯣꯛꯇꯨ ꯃꯦꯝꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯤꯈꯠꯂꯛꯂꯒ ꯃꯦꯝꯇꯣꯟꯗ ꯌꯦꯡꯂꯒ ꯄꯥꯠ ꯑꯁꯤꯗ ꯊꯃꯣꯏ ꯁꯦꯡꯗꯕ ꯀꯔꯥꯝ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯀꯨꯝꯕ ꯌꯥꯔꯣꯏ ꯉꯥ ꯐꯥꯕꯁꯨ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯂꯥꯏꯔꯦꯟ ꯂꯥꯕꯗꯨꯅ ꯃꯦꯝꯇꯣꯟꯗꯨ ꯄꯥꯠ ꯑꯗꯨꯗ ꯂꯥꯏꯅ ꯂꯧꯍꯜꯂꯒ ꯍꯥꯠꯂꯝꯃꯤ ꯄꯥꯠ ꯑꯗꯨꯁꯨ ꯂꯥꯏꯔꯦꯟ ꯂꯥꯕ ꯑꯗꯨꯅ ꯂꯩꯃ ꯑꯃꯗꯤ ꯄꯥꯔꯤ ꯃꯃꯥ ꯃꯆꯥ ꯈꯛꯀꯤ ꯑꯣꯏꯍꯜꯂꯝꯃꯤ ꯄꯥꯔꯤꯒ ꯂꯩꯃꯒꯁꯨ ꯄꯥꯠ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯦꯜ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯏꯕ ꯃꯤꯅ ꯅꯨꯡꯁꯤꯕꯤꯕ ꯃꯃꯥ ꯃꯆꯥ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ